Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Khwairamband Keithelda Emasinggi Changsilakhiba Khongjang Manaraktabadagi Kaikhre iranga mari lenana affidavit listing 13 commission da file tawrakre. Maitegi mayokta irang sagatpa Mizo naha amagi mathakta Mizoram police na case laukhatkre. CM na kaukiba meeting da lakhitaba NPP ge MLA ani yauna MLA 13 notice issue tawkre. Pau sandona pizari. Khwairamband Keithelda Emasinggi Changsilakhiba Khongjang Manaraktabadagi Kaikhre iranga mari lenana affidavit listing 13 commission da file tawrakre. Tha asigi 13 da jury bamda kuki militant singna borope kra khuldagi mioi taruk faduna pu khraba matung tamthina hatlaga turel da thadarakhiba thodok mari lenana kokomi gi luching makhada Khwairamband Keithel phambi Emasingna kuki MLA 13 khaidok khraba matungda lehoriba MLA yankhai asina chap chaba firep amal logadabani haiba demand ga loinana Khwairamband Keithel da chatharakhiba Khongjang Manaraktabadagi thupchinkhre. Amaramda Manipur da tholiba hingsagi thodok asiga mari lenana Guwahati High Court ki former Justice Loyalambana lead tauba Commission of Inquiry da hojik fawbada affidavit listing 13 file tawrakre. Official oiba paugi source amana haribana mamang chahi lising ani kulhumdoi gi me ahumdagi thorakhiba irang asiga mari lenana Ministry of Home Affairs na thokiba notification amagi matung inna retired Chief Justice Loyalambana lead tauba 3-member Commission of Inquiry na hojik fawba chatharakhiba inquiry asigi manung chana pen drive photograph amasung documentary submission yauna puna affidavit lising 13 gi mathakta receive tawre. Affidavit file tawrakhiba asiga mari lenana athuba matamda mari lenaba miyoi sing panel asida appear tawnaba samon tawragani. Commission gi maikaidagi ethnic violence asiga mari lenana mapung fawa investigation chathaba yanabagi damak public hearing pangthokadawri. Adum oinama karamba matamda public hearing adu pangthokadage haiba matam leptri. Hearing asida saru yagadawriba adugi safety amasung security gi matangdasu yamna kupna khanari. Masi maru oina panel asida saru yaruba miyoshing adu hearing loiraba matung khudong thiba mayok narakadra haibagi akiba adusu leiri. Adum oinamak tangai fadana Ministry of Home Affairs na thokiba notification adugi matung inna tha asigi kun fawagi manungda inquiry report adu central government ta submit tawgani hairi. Maitegi mayokta irang sagatpa Mizo naha amagi mathakta Mizoram police na case laukhatkre. Mizoram da leba Maiteisingi mayokta irang thoknaba wahi wata phongdoktuna chai thangbagi thawong chathai haibagi maralda Mizoram police na Mizo Defense League haiba group amagi luchingbani haizaba Rafael Lalring Mawagi mathakta criminal case register tawkre. Lalring Mawa haidiba miyoi asina chahi asigi December tha phawagi manungda Mizoram da leiriba Maiteising Mizoram thadoktuna chatkigadabani karigomba chattaba tarabadi khudong thiba nangani haina kihanbagi wahai ngangki. Maitei da kihanbagi wangang asi haukiba November 15 da jury bamda zo ethnic group ki miyoi CRPF makuta sikibagi ikai khumnaba utpa thoram amada phongdokhibani. Hiram asigi matang mari lenana November 19 da Aizol police station da FIR ama laukhatuna santi oina leiriba state asida kangluk ki marakta mara chetpa phibam kaihanna ba hotnai haiba maral siduna FIR laukhatkibani. Masigi bamang November 13 ta Mizoram sarkar na state asigi miyamna Manipur da tholiba kangluk ki lan asiga mari lenana Mizoram da kangluk ki oiba irang thoknaba insinbagi thawong sing chathadana khanghan khrabani. State government ki maikaidagi Mizoram gi mapanda leriba Mizo sing asoi angam thoktanaba khongthang sing leptana paikhat khigani haina Manipur da leba Mizoram gi mahairoi amasung thomi sing asoi angam yaudana thabak paikhatli haina phongdokhibani. CM na kaukiba meeting da lakhitaba NPP gi MLA ani yauna MLA 13 notice issue tawkre. Jiri bamda kuki militant singna angang yauna miyoi taruk hatkiba amadi aspa lauthokraba police station tarukta nauna aspa thamjilakhiba yauna maru oiba isu kayagi matangda khananaba chief minister and virena samon tawduna pangthokiba maru oiba mifamda saruk yaba lakhidaba MLA 13 da chief minister secretariat ne sokos notice issue tawkre. Sokos notice issue tawkiba MLA 13 adugi manungda sarkar dagi withdraw tawre haina lauthokraba NPP gi MLA ani yauri.
NPP gi National President Conrad Sangmana Chief Minister N Virena Luchingba Sarkar asidagi withdraw tore haina aiba cherol thokrabasu madu party gi MLA singa tanaramba leite MLA ama anina lanai oina torambani haina NPP na Sarkar asidagi withdraw tore haina che thokrabasu Chief Minister N Virena chair loduna pangthokiba maru oiba mifam aduda NPP gi MLA mari saru yakhi MLA anina lakhide MLA amadi hozik siba khangnana cancer laina nabadagi mapangi hospital da laikhanaduna leribani NPP gi masak naiba luchingba amana national media da phongdokhibadi meeting aduda saru yakhi haina NPP gi MLA kharagi sahi yauribadu makhoi masa khangnana sasinaba sahi oina tawkhibani hairi adubu mifam adubu NPP gi MLA amaga wari sanabadadi makhoi ama anina lanai interest da party gi national president ka unaduna sarkar asidagi withdraw tawduna taknaram kiba aduda makhoi gi knowledge laite Chief Minister na karakiba mifam aduda makhoi mari saru yakhi Maitei kuki amasung naga gi tongan ba regional autonomy pidrabadi state amada punna laiminaba yaroi haina PH dabaramna phongdorakli Manipur da leriba kuki naga amasung maitai sing asigi tongan ba regional autonomy pidrabadi state amada punna laiminaba yaroi haina Congress ki luchingba ama oiriba former Union Home Minister PH dabaramna mahaki account da thagalakkiba warol amada hari Congress luchingba asina mahaki account ta thagalakkiba warol asida makha tana haribana irang mayok nariba Manipur da Central Armed Police Force ki personnel listing manga thajinba aduna paukhumda te irang asigi haurakfamdi Chief Minister ni maram aduna Chief Minister khudakta lokthokadabani Prime Minister Narendra Modi masamaksu Manipur da chatuna Manipur miyam da mahaki minungsi utuna wangang bai yauna makhoina thengnariba khudong chadabasing amasung apambasing adu mayek sengna tagadabani hairi Maraksida AICC gi Chief Marlik Arjun Khargena India gi President Manipur da hojik thokliba irang asigi matangda khud thingjinnaba aiba cherol thaduna taksingkhre irang asi hek haurakpadagi Manipur gi miyamna Prime Minister Narendra Modi Imphal laknaba demand tawrabasu ngasi phawba nongmata chatte maram aduna India gi President ki maikedagi Manipur gi irang asi loishinaba amadi santi puraknaba honabada khud thingjinbiyu hairi Jury banda angang ahum yauna nupi ahum rep tawraga hatkibada Congress ki luchingba Chidabaramna wafam amata phongdok triba karigino haina Lucy Priyana phongdorakli Congress ki senior luchingba amadi former Union Home Minister PG Dabaramna kuki nupi ani naked parade tawbagi thodokta khudakta condemn tawraga kuki militant singna pikliba angang yauna miyoi taru hatkibagi thodokta tuminna laisheliba asigi maram khangba pami haina climate activist Lucy Priya Kangu jamna mahaki account da thagalakhiba warol amada hari Makhatana hairak Union former minister asina Manipur asi machet ahum thokna kuki naga amadi maitegi lam haina tonga khaidoktuna regional autonomy pirabada khaktada santi lakani state amatada naga kuki amasung maitai punna leminaba yaroi haina phongdokhiba wafam adubusu yamna kanna react tawrakli Kuki terrorist singna jiri bamda angang yauna miyoi taruk hatkiba asigi matangda PG Dabaramna tumina lesili mamangda kuki ani khak phi thongdana chatpagi matangda di minungsi utuna wa yamna ngangkhibani maitei nupi rap tawraga hatlaba amadi angang macha fawba khaktraba matam asidadi wafam amata phongdokte masigi maram khangba pami haiduna PG Dabaramgi wafam asida pendaba wafam kaya phongdorakli Jiribamda kuki militant singna pikleba angang ahum amadi nupi ahum tamthina hatkibagi matangda asengba wafam phongdok lubagi damak aihaki official Facebook account India amanungda yengba yadanaba India government na thingjinduna thamkhre Masi aihakna asengba wafam phongdokpa adu chin menaba hotnabani haina lawi adubu fana yamna kihanduna su aihaki aningba apamadi leptana phongdokani Bharat Sarkar gi maikedi gi hana Twitter haina khangnaramba account Lucy Priya gi account muthat khinaba India government ki maikedi gi khangalakhiba asi Indian Information Technology Act 2000 violate tawani hairakli Ruling gi legislature singna lokhiba ware pung kunmari gi manungda review tawgadabani haina kokomina phongdorakli Chief Minister N Virena chair loduna pangthokiba ruling gi legislature singna lokhiba warep adu yaningde sarkar gi warep adu pung kunmari gi manungda review tawgadabani haina kokomi gi maikadegi dabi tawrakli kokomi gi spokesperson Khuraizam athobuna phongdokhibada mamang chahi lising ani kulhumdoi gi me ahumdagi hojik fawa state asida thorakiba hingsa gi thodok sing asi sugi makhada leriba khuki militant sing oibana makhoi gi mathakta military
ट्रैक डाउन ऑपरेशन चथगदबनी हंदक जिरीबामदा अंगांग अहुम यावना मियोय तेरुक सीखिबा थौदोक अदुदा चेनरीबा खुकी मिलिटेंट सिंह अदु खक्तगी मथक्ता ऑपरेशन चथगदबनी हारिबा सी यानिंगदे मधु मपुंग फाबा ओइदे सुगी मखादा लेरिबा कुकी ग्रुप खुदिंगमक अनलॉफुल ऑर्गेनाइजेशन ओइना लाउथोक्तुना मखोइगी मथक्ता ऑपरेशन चथगदबनी मसिगी मतांगदा मखाताना खना नैनरबगी मथौ तादे कुकी सु मिलिटेंट सिंगी मथक्ता मिलिटरी ऑपरेशन चथगदबनी हाइबसी मियामगी ओइबा वारेपनी मरम अदुना सरकारगी वारेप अदु पुंग कुनमरीगी मनुंगदा रिव्यू तौगदबनी हारी अब स्पा लौथो नुपी अंगांग हाटपदा चेनबा सिंगी मथक्ता अकनबा एक्शन लौ हाइना प्रोटेस्ट रैली चतख्रे नुपी अंगांग हाटपा टेररिस्ट की थबकनी टेररिज्म की थबक लेपु नुपी अंगांग हाटपा लेपु मणिपुरदगी अपस्पा 1958 लौथोकदबनी हाइबा डिमांड ऑल मणिपुर क्लब्स ऑर्गेनाइजेशन अमुकोना सिंदुना मियामगी ओइबा खोंगचत अमा चत्तुदा खोंजंग संसिंख्रे अमुको पोइरे लेमरेल मैरा पाइबी अपुनबा मणिपुर ऑल मणिपुर वुमेन वॉलंटरी एसोसिएशन अमदी मणिपुर स्टूडेंट फेडरेशन MSF न सिंदुना चथकिबा खोंगचत अदु अमुकोगे क्वा कैथेल अखाम लकाइदा लेबा ऑफिस तगी हौरगा कैसांपत जंक्शन फाउबा चतखी खोंगचत अदुना क्वा कैथेल योरपदा पुलिसना थतुना खोंजंग अदु थिंगनबा होटनकी अदुबु खोंजंग लोइसिंग अदुना पुलिस की बैरिकेड नमखाइदुना खोंजंग अदु मखाताना चतखी खोंजंग लोइसिंग अदुना होदाम लैरक मपा योरपदा पुलिसना अमुक थकी मफम अदुदसु खोंजंग लोइसिंग अदुना पुलिस सिंग अदु नमखाइदुना मखाताना कैसांपत जंक्शन तमना लाखी कैसांपत जंक्शन योरपदा पुलिसना थतपदगी खोंजंग लोइसिंग अदु ममाई लैरगा क्वा कैथेदा लेबा अमुकोगे ऑफिस तमना अमुक हनखी कैबिनेट की वारेप कोतुना यानिंगदब फोंदोख्रे जिरीबामदा कुकी मिलिटेंट सिंगना अंगांग यावना मियोय तरुक हातखिबा थौदोक मरी लेनना नौना पुलिस स्टेशन तरुकता अल्पस्पा थमजेंग किदुना रिव्यू तौनबा जिरीबामदा मिचम तरुक हातखिबदा चेनबा कांगू सिंह आउटलॉ ऑर्गेनाइजेशन अमा ओइना लाउथोक्तुना मखोइबु फंगद्रिबा फावा फानबा ऑपरेशन चथनबा अमसुंग थौदोक अदु NIA दा सिनदुना थिगत हनबा लौखिबा वारेप अदु कोतुगी मैकेदगी यामना कन्ना यानिंगदब फोंदोख्रे जिरीबाम थौदोक मरी लेनना मणिपुर सरकार की कैबिनेट अमसुंग लेजिस्लेचर पार्टी की मिफमना लौखिबा वारेप अदु कुकी MLA तरा यावना पांथोखिबा मिफम ओइखिदबना चतनबा यारोय वारेप अदु नकल नामगी ओइबा वारेपनी बफर जोन दगी मापन सुबा अमसुंग कुनिथोय सुबा असम राइफल्स लौथोपगी फिरेप असी मैतै सिंगना शांति पामदे हाइबा ताकपनी जिरीबामदा मियोय तरुक हातखिबा थौदोक अदुगा मरी लेनना लूप अमाबो आउटलॉ ऑर्गेनाइजेशन लाउथोकनबा वारेप अदुबु यामना कन्ना रिएक्ट तौदुना लूप अदु आउटलॉ ऑर्गेनाइजेशन अमा ओइना लाउथोकचिंगै मांगोइना अरामबाई थेंगोल अमसुंग BGSS असि आउटलॉ ऑर्गेनाइजेशन अमा ओइना लाउथोकदबनी हाइरि अरोइबदा मरुओइबा पाव अमुका हन पिजरी ख्वाइराम्बांग कैथेलदा इमासिंगना चंगसिलखिबा खोंगजांग मोट मानादबदगी काइख्रे इरांगा मरी लेनेना एफिडेविट 13 कमीशनदा फाइल तौरख्रे मैटेगी मायोक्ता इरांग सागतपा मिजो नहा अमगी मथक्ता मिजोराम पुलिसना केस लौखत्ख्रे CM na kaukiba meeting da lakhidaba NPP gi MLA ani yauna MLA 13 notice isu taukhre matang asida Loyalam E-PAO na namitangi pau pibel lezare tabiri ba khudimako amuka hana khurumjari